ताबिरिबा अमदि मित्यंग ताबिरिबा खुदिंगमकपो अहानबा मक्तदा चैनल असिना इकाई खुमनजबगे लोइनना तारामना ओक्चरी चैनल असिना पुमनमक्कीदमक्ता थौरांग तौदुना पुजरकलिबा फिल्म असिगी ममिंग स्पेशल 26 फिल्म असी 2013 गी फेब्रुआरी 8 ता रिलीज तौखिबा थ्रिलर ड्रामा हाइरिबा कैटेगरी असिगी मनुंग चनबा अदुगुमलबा फिल्म अमनी फिल्म असिना फंकिबा रेटिंग सिंग IMDb दा 10 गी मनुंगदा 8 Rotten Tomatoes तना 89% अदुगा Google user सिंगना 91% गी लाइक तौबा अदुगुमलबा फिल्म ने फिल्म असिगी स्टोरी राइटर अमदी डायरेक्टर ना नीरज पांडे फिल्म असी नंबर द चंकिबा सेंफम ना 390 मिलियन अदुगा फिल्म असिना तानकिबा बॉक्स ऑफिस कलेक्शन गी अपुनब सेंफम ना 1.26 बिलियन ने मरुओइने फिल्म असिदा सक्तम लांगलिबा सिंग खरदंग पल्लबदा असाबा CBI ऑफिसर अजय AK वार्डन गी सक्तमदा अक्षय कुमार CBI ऑफिसर वासिंग गी सक्तमदा मनोज बाजपेयी प्रमोद कुमार PK शर्मा की सक्तम दना अनुपम खेर सब इंस्पेक्टर रणबीर सिंह की सक्तम दा जिमी शेरगिल फिल्म की हेरोइन प्रिया चौहान की सक्तम दना काजल अग्रवाल पुमनमक अमुक हन्ना इकाई खुमनजरगा हौजिक फिल्म की वारी परिंगदा पुमनमक की पुकनिंग चिंगसिनजरी फिल्म की अहानबा सिनदा मरक की सिन अमना हाना उत्पा हौरई ngasi asi 1987 chahi asigi March ki tang 19 ni ayuk ki pung 10 dage numidang wairam pung 5 fawbada Mumbai da leiba Hotel C Castle haribo hotel asigi Conference Hall 1 mafam asida CBI Special Recruitment amagidamak interview pangthoknanaba sem sari haribo recruitment interview asi yaunanabagidamak hauzik mafam asida candidate kaya lakli haribo interview asigi selection board member oina famliba sina CBI officer Ajay amadi Pramod Kumar PK Sharma makhoi ani ni hauzik interview asigi damak lakliba candidate mayam asigi manungda ama changlai aduga hairei hello sir Ajay na wahang hangba horei nangna bureau da join toba pamliba si karigi damak tano wahang sida khajiktang chamam nabadagi candidate asina amuk hanglai kari haibi bano sir masida Pramod Kumar PK Sharma na amuk hanglai intelligence ta CBI da nang karigi damak ta join toba pamliba no sir अखोगी लेबाक्सी करप्शन पिक थले सर सिस्टम खुदिमक लोइन मोनले सर करप्शन तौरिबा अखोगी येंगनब सिंग असिना अखोगी सिस्टम सिंग असि मपांगल लोइन सोंथले सर अदुना येंगनब सिंग असिगी मरा सिंग असि अखोइना मरु फंग मुथतुना मांगनब तंगाई फदे सर अमोटप तौरिबा सिंग असिगी मरा सिंग असि नंगना फुक्तत लोइन ngमद्रा सर मसी अखोइ पुन्ना तौमिनगदब थबकने सर अइना खरदे ngमगनि सर पाखुम असि ताबदा अजय अमदि PK शर्मा असि अपेनब ओइ ममित अदु येंगनदुना इंगित तौनै असुमना हाइरिबा सिन असि लोइसिनदुना फ्लैशबैक ओइना मथंगी सिंदा वारी सिंग असिगी मरी मकोंग निंगथिना अमुक उत्पा होरई हौजिक ओलेबा सिन असिदा 26 जनवरी इंडिया की रिपब्लिक डे की थौरम हौजिक चिंगलेमना पांगथोकले अदुगा नाकल अमदना अजय असि अमुक उतले अजय हाइरिबा मिसक असि मखोइ मियोइ मरी पुलगा CBI ऑफिसर अमदे इनकम टैक्स ऑफिसर सादुना इंडिया की तोंगान तोंगान बा मफम सिंग होंग होंगदुना युमद रेट चथबा मियोइनी मखोइना रेट चथरिबा असि नियम लाना सेन तानसिनबा इनकम ग चानेदना मरन मथुम लेपसिनबा सेनजा थुमजा तौबा मरु ओइना पॉलिटिशियन सिंग बिजनेसमैन सिंग युमदा रेट चथदुना मखोइगी ब्लैक मनी सिंग खोंगगटप मियोइनी रिपब्लिक डे की थौरम पांगथोकनिंगै 26 जनवरी नुमित असिमक्तदा मिनिस्टर अमगी युमदा रेट चथनबगिदमक थौरांग पुंब लोइरदुना हौजिक अजेना पुलिस स्टेशनदा कॉल तौरक्तुना हाई नंग लोइनना जूनियर नुपा कांस्टेबल मरिगा नुपी कांस्टेबल अमग लोइनरगा लाओ सर रेट से मफुम कदाइदा चथगदबो ओरबनो सर हौजिक फावबदी कदाइदा रेट चथगदबनो हाइबदो आई खंद्रे मिस्टर शर्मा खक्तनी हौजिक खंगसे मिनिट 15 फावबगी मनुंगदा अखोई CBI की टीम गना कोई पुलिस की टीम अदुगा सबदर जंगदुकनसे असुमना हाइरगा फोन असे थमख्रब मतुंगदा PK शर्मा की मनाक्त चंगलै अदुगा अजेना हाई सर अखोई से याम थेंगे सर करिगिनो सरना साउदुन लेबिरिदे ngasi gi रेट से सरना लिट तोबो पाम्बिब्रा ngasi रेट चटकदौरिबा मफम से मिनिस्टर की युमदनी हाइबदुदा खरा कीबा पोकलिब्रा वाफम सिदा PK शर्मा खुमलै इरैबाक्तगी मिनिस्टर न हेन मरु ओइदे इरैबाक न हेन मरु ओइ पुलिस त कॉल तौख्रबा पाउ हाइख्रबा हाइख्रे सबदर जंगदु उनसि हाइख्रे SI दि कनानो SI रणबीर सिंह नि वाफम असि हाइनरगा चटननबा सेमसाइ असोमदसु SI रणबीर न लुचिंगबा नुपी अमा याउना कांस्टेबल मंगागा लोइनना चटनबा थोगलै सोमदसु PK शर्मा न लुचिंगबा CBI की टीम असिसु थोगलै अदुगा हौजिक हाइनखिबा मफमदुदा थेंगनबगिदमक टीम अनिमक गाड़ी तोंगदुना लंबीदा लाई हौजिक हाइनखिबा मफम सबदरजंग मफम असिमक्तदा पुलिस की टीम अदुगा CBI की टीम अदुगा उनरे अजेनो रेट चटनबगिदमक कोर्ट की अयाब मतुंगिना मिनिस्ट्री ऑफ होम अफेयर्स गवर्नमेंट ऑफ इंडिया न पिरकपनी हाइबा असाब चे अदु SI रणबीर द पीदुना येंगहले SI रणबीर ना चे अदु येंगदुना हाइरे सर मसिदी मिनिस्टर की युमदनी ने रेट चथगदोरिबसिदी
माने मिनिस्टर की युम दने चसे असुमना हाइदुना मिनिस्टर अदुगी युम तमना गाड़ी अदु थौरई हौजिक मिनिस्टर की युम यौरदुना गाड़ी अदु खामे अदुगा मिनिस्टर अदुगी मनाक्ता चंगलक्तुना पीके शर्मना आइडेंटिटी कार्ड उतुना मिनिस्टर अदु धाइरे मिनिस्टर अइखोय सीबीआई की टीम ने युम सिदा थीबा हुंबा चथनबगी दमक अइखोय लाकपने मसिदा मिनिस्टर अदुगी पीए अदुना हाइरे नोय सीबीआई ओरगा कइदोग हाबनो नोयना सीबीआई ओरसु युम सिदा नखोयना करिसु तोबो ngamloi wafam asi haiduna inthoknanaba yamna mukna changsilai mahakna changsilakpa aduda pk sharmana minister gi pa adu khupakna thabada minister adugi manakta tui aduga china aduga loinana minister aduda pa aduna hai sir makoi se cbi oir male sir gi yumsi red chathakrani sir masida minister adu pakana hogale matang sida pk sharman ajeda hare ajay sir imungda changlaga hongna bato fani sir असुमना हाइदुना इमुंगदा चंखे अदुगा पीके शर्मना एसआई रणबीरदा अमुक हाइरे रणबीर सर युमसिदगी कनागुम अमन अकन अरिंग सिंगलक्लबदी मखोइदा खुद थाबदा निंजिंग मांजिंग नगनो फनी सर असुमना हुजिक सीबीआई अमदी पुलिस की टीम अदु इमुंगदा चंगलक्तुना अतोपदा पाउफी खिदना नबा टेलीफोन वेयर सिंग कक्तले अदुगा युमदुगी मिसिंग अदु का अमद होइजिंदुना थमलगा नखोइ कनामता मफानदा थोलक्पु यारोय असुमना हाइदुना थोंग लोनसिले अदुगा हुजिक अजेदु का अमदा चंगलए का अदुदा मिनिस्टर अदुगी नुपीना मचादा असा अथक खरे इंदुना लेरमे अजे चंगलक्पदुदा नुपीदुना हाइरे नंग कनानो काइदुनो नंग चंगलैदो सीबीआई ना हुजिक नंगी युमसिदा रेड चथरिबने मसिदा नुपीदु पाखना उपु ममांगदा चेंसिंदुना थतलगा सिदादी करिसु लैते हाइन हाइरे उपुगी सो यामनु थुना पिरो सोदु मांखरे अइंगोंदा लैत्रे अइंगोंदा फागी तवनो यामनु थुना सोदु अइंगोंदा सिनो मसिदा नुपीदुना अतोप्पा कादा लैबा मागी नुपा मिनिस्टर अदुदा लाई सिंगस्ता वा अमता ngang तुमिना लेरबा करिगिनो हाइदुना कोइलाउ लावे मंगोंदा वा हाइबना करिमता कानारोय सो याम थुना सिनरो मतांगसिदा पीके शर्मा चंगलक्लगा हाइदे कइदौरे सर नुपीसिना उपुगी सो पिरो याद्रे नुपीदुना अमुक हाइरे सोदो अइना लैत्रे हारगा कदाइदगी पीदोइनो अइबो पीके शर्माना हाइरे सो सि थुगायो फनी सर असुमना हाइदुना उपुगी सो अदु थुगाइदुना यामलबा पैसासिंग अदु लौथोरकपदुदा नुपीदु लैबा याद्रे मागी नुपादा कोइलाउ लाउदुना वा ngangi masida pk शर्मना पुलिस नुपीदु कौसिले अदुगा नुपी असि फाजिनदुना थमनना हाइबदगी नुपीदु फाजिनदुना थमे अदुगा अमुक अजेना ईश्वरगी सकम लातुना थमलेबा मफमदुदा पोटचै सिंगदु लौथोक्तुना थीबदा यामलबा पैसा लोतुना थमलंबदु थेंगनखे अदुगा अतोप्पा कासिंगदना लाकमिनरिबा अतोप्पा सिंगदुना थीबा लेप्त्रे लाइरिक मयाम अमा पैसिंदुना लैरिबा रेक अदुदसु लाइरिक सिंगदु लौथोक्तुना यामलबा पैसा सिंग लोतुना थमलंबदु थेंगनखे मसिदसु नतना इमुंगी मफम खुदिंगदा लैबा पोटचै सिंग चाइथोक्तुना यामना कुपना थीरे मफम खुदिंगदा यामलबा पैसा सिंग फंगबा लेप्ते मसिदगी हेंदोक्तुना युमदुगी कासिंगदा सेलिंग हादुना थमलंबा पैसा सिंग अदुसु सेलिंग अदु चाइना थिंदतुना यामलबा पैसा सिंग फंगके मसिगी मतुंगदा मिनिस्टर अदुगी युमदुगी सुमांगदा फीना कुपतुना थमलेबा कार अदुदा यामलबा पैसा लोतुना लै हाइबसि पाउ फंगबदगी कार अदु हांगदोक्तुना कोइथि थीबदा कार अदुगी सिट मखादा लोतुना थमलंबा पैसा सिंग अदुसु थेंगनखि मिनिस्टर अदुगी युम अदुदगी फंगबा यामलबा पैसा सिंग अदु पेक तौसलबा मतुंगदा चे अमा नमदुना पीके शर्मना मिनिस्टर अदुदा साइन तौननबा चे अदु पी मदुदा मिनिस्टर अदुना पीके शर्मदा लोना हाइरे सर अ मिनिट अमता स्वाइदा खितंग चथोकपिरो सर पीके शर्मदुसु खर चथोई अदुगा मिनिस्टर अदुना हाय सर अइगी पीएससी मिंगोंदा करी nganगनी सकनी हाइबसी खर खंगदबनी सर मसी हौना लोनचत करिमता खंगदबनी सर लाक्लिबा ऑफिसर सिंगसी कमाइना वारी सागनी हाइबगी लौसिंग करिमता लैतबनी मसी पुरा अंगावबनी सर अदु सर अइना सरदा हाइजगदुसी सरगी कया पियो हाइबनो कया ऑफर तौजो हाइबनो सर मसीदा पीके शर्मना नंगना कया पीगे हाइबनो हाइना हंगी वाफम से लाक्लिबा सीबीआई की टीम असी पैसाना यारनी खंदुना मिनिस्टर अदुदा खर मुकना अमुक हाइरे सरना कया पामलिनो कया लौबीगे हाइबनो अनीना यारद्रो सर अइना खनबदा अनी से अदुम यानी खलिदा मसिगी मतुंगा पीके शर्मन अमुक हंगलै अनी हाइबा नत्रो असुमना हाइदुना मिनिस्टर अदुगी ममाइदा खुपाकना अनी रक्थाई अदुगा हाय अइगी मिंग पीके शर्मा मिंग सिकाउगनो अदुगा नंगी मरुक मपांग सेंजा थुमजा तौरिबसिंग अदुदसु तम्मो सीबीआई ने मखोगी युम सिंगदुदा रेड चथब लाक्तननबा ईश्वर खुरुमो हायो मखोइसु करिगुंबा सेंजा थुमजा तौरबदी पीके शर्मन मखोइबो ngakpiroi hayo wafam ase haiduna chedu piraga sign tawhale aduga thoke
minister adudi mamai du khopak na tharambagi chaina du khangduna lehowe tanja du da magi pe du changlak hai sir CBI du da sir na offer ani khaktang tobi khramale sir wafam sida minister du sawning bana loirabani PK Sharma na lakminari bedu da hai Joginder sir FIR ma sinero ro pot chai sing sigi maming su ningthina list ama semo adugo yum sida amuk laklaga report to GMD da SI Ranbir Singh gi sign lo minute kunthra gi manung thabak sing silosin gadabane funny sir adugo SI Ranbir da amuk haire Ranbir Singh sir wireless station da paufi ko pagali ba pot chai sing asiga Joginder station da yorkani hai ko adugo nangdi mafam sida adumuk leiko Joginder na FIR sineram laga nangi nanakta amuk halakini aduga GMD da nangi sign lokini SI aduna hanglei sir GMD hai sibu karino sir masigi red asina nangi ahanbra mani sir masigi red sikam da we kari fawe yam nungai sir sir gi khonglo yam uyo fangse ahan boina aina sir gi puksel sengba power do uwo fangi sir ai khoi khuding mak sir gum puksel sengna thabak torabadi soidan chakut kani sir Ranbir Singh matam pumbada ningsing gadabane asengba asumba power adudi thamoi dagi tholak kadabane hoi sir aduga ajay da amok onsin duna hai ajay chalo gadi start to okay sir masidagi gari adu start tawduna CVI gi team adu chatki CVI na haramagi matungina SI Ranbir gi police ki team adu de minister adu gi yum adu da adumak lehoi hojik CVI gi team ase makhoi gi leifam yoruktuna dress hongdoi koi napsin badu su lokthokuna tongan chatna duna magi yum da hanakhina na ba thorang tawduna tongan ba magi yum da flight tongduna train tongduna hanakhi SI Ranbir di mafam adu da adumuk lehori SI aduna station da pau fauna bada makhoi asi asaba CBI ni haiba sikhanglake madudagi minister adugi manakta changsinduna haibada minister adu angakpa oike masigi matungda uleba sinasi 1987 gi January 28 ni CBI gi team aduda yauriba Joginder na pause makal suna lauduna makoina CBI saduna red chathabagi pau adu yaubra haiduna yengi aduga Mumbai da Ajay da call tawi Ajay na khumlai pause da kari pau yauge Hindi English Punjabi pause loini yenge karimatu yaudi fare adudi luhongpum da punna thengnarasi masi haiduna call adu thamke aduga amuk Chandigarh da PK Sharma da call adu Ajay na tawi phone adu paikhatuna PK Sharma na hai pau yorakpra yaude luhongbagi silangbadi kamdori loirabra ai isanopi gi luhongbagi silangbada gyan amata tadre turoi ngaroi nare nang karam kand lakhe haibano irai numit lakani ai tomta ngaidana gyan tadre khara thun lao hojik kari award apa yaurige kari pamlige import quality gi cigarette cartoon tare nipan muk yauro luhongba lakpa gas singdi oinanaba kaina gi oinanaba fajaba gari ama Philips VPR ama grinder ama number 9 gi bata khongup tuga manam yam nungsiba perfume amaga kaurun ko ado magi gari di pamli bro gari na kamdauwa gari di yare aina sida book tokre nangi flight ki matam do aingon khangalo ai nang lo balak na ba gari tharke pot chai singdu yambani na fare adudi numitu do oina unarasi asum na haina do call adu thame Ajay na leiriba building mathak adugi mayok na bada Priya gi yum lei Priya ga makhoi ani wadi ngang na dana yamna nungsina yengnari background da su yamna nungsiba isai amakak yamna nungsina ingna sakle Priya gi mapa thoklak padagi Priya thabuk tobu saduna leike Ajay su yengsina da saduna nakan da leithokuna leike mathangi senda ACP amana luchingba SI Ranbir amadi nupi police adu yauna minister adugi yum da lai aduga ACP aduna minister adu da hai sir sasinab CBI gi team amana red chatharam madugi matangda complaint amata tobu pambi da bro sir investigation tawna na bagi minister aduna ACP sab aigi leijaba singdu hana loina mangran loikre hojik masigi pausi press ta leak ohenba ai pamde nangna tawbu ngamba leirabadi to sir FIR yaudana aikoina karimita tawbu ngamloi sir officer siga makoi ani si nangna suspend tobu yai numittu da makoi ani na huran basing adu da mating pangsin bani minister sir aina haijarisi atai nate FIR yaudana aikoina thabak amata tawbu ngamloi sir ACP karigino nangna asuk yamna gyan tadrise ai se miyam gi mute oina leibani asaba CBI makhoi mari lagraga aibo apangba sirammi haibasi mayam sina khangkrabadi aigi political career asi bumloi loiredana adunane aina official oina complaint amata tawdribase nang gyan taw ACP aduna SI adu dai Ranbir Singh sir ikai dro ha ai khoina leirisi huran bada mating pangna ba lut tawda mating pangna bro minister na report amata tawraktre adubo departmental inquiry amadi tawrani aduna inquiry loidri fawbadi nang amadi shanti khudak sidagi suspend tawre
wafam sida minister amadi magi pe adu haraurami aduga police ki team adu chatke mathangi sindana PK Sharma gi machanupi luhongba yauna nabage PK Sharma na leira o haikiba pot singdu puraga Chandigarh airport ta hujik Ajay thonglare Ajay bu okpami mayam ama don thinduna harauna lai PK Sharma gi yum yaurabada PK Sharma na Ajay bu harau taramna oi CBI sabada yauminnaba makhoi gi team Ekbal amadi Joginder su punna thengnare aduga PK Sharma na magi imungi myoi singdu Ajay da masak tai aduga angang sing adu dasu makhoi ahumbu masak khanghale asumna harau tayamna isai saktuna luhongbagi thoramadu pangthoki luhongbagi thoramadu loirabada PK Sharma na Ajay bu Chandigarh airport ta thinba thoklai aduga makhoi ani cha thaktuna wari sanari PK Sharma na hai aikoina thabak tawbada khara fajana chauna khanse angang sing su loina chaurabanina hanaga manadre hausi khar kiba phawre ngarang ahingi mangda ai jail da leirami aduga luhongkiba ichanupi dugi nupaduna aibu jail du unaba laami aduga nanga su ai unaba phanglamde Ajayna mokhare nangna fajana khandabanane aina nangi damakta taseng lepkani aduga PK Sharma na mathangdi karamba mafamdano aikoina thabak tawduse Kolkata dani Kolkata gi karamba mafamda Bura Bazar dani karamba matamdano tawduside Chayol ama leiraga chalasi mafamdubu chawro pikpro pi khara chawna khallo hairaga achawba thabak tawrabadi mi masing yamna changi mi hena changak paibasi paisa hena changlakani asumna hainaraga Ajayna PK Sharma da hai se silok salo sida flight ticket ka paisa ka puna yawrbani nangne Joginder ne Ekbal ne mafamdu puna thengnarasi ai chalage section chalo asumna haina duna Ajay chatki masigi matungda sinasi Delhi da utle taseng ba CBI officer wasimna magi machabu school chatnanabagi thindorai school bus tonganduna machabu chadhan khraba matungda yumda changlakpada magi nupina phone lai haiduna pi paisa huran kiba miyoi ama phare haiduna hairakpadagi wasim gari thogduna mafamduda yamna thuna chatki aduga hujik mafam si yorakle makoi ani gi manungda amadi phare aduga amadi building adugi makhada leptuna leibadu ubadagi police sing aduna gupta hairi buhuran ba adu tana duna fai adu buhuran ba adu yamna hai singna police sing adu inthoktuna nantoktuna chenke masidagi CBI officer wasimna nupa adu bo yamna kanna tanarai aduga nupa adu fai nupa aduna mahaki furit adu lokthoklamlaga nantoktuna amuk chenke masidagi huran ba adu khamduna leirambo auto ama driver adu intoklamlaga thogduna chatke wasimsu thawrakliba bus amada chongkhatuna nappe masida bus driver aduna nganglai wasimna ai CBI ni hai aduga huran ba aduna thawrakliba auto adu wasimna bus adudagi naplaga kawbada auto adu lambida tuduna lei masidagi amok huran ba adu yamna kanna chenke aduga building mathak amada stair kakatuna chenkhatke building mathak adu yorabada chenfam leiramdabadagi huran ba aduna wasim da hai jangchilakanu jangchilakladi ai makhada chongthagani asumna haidun lei masida wasimna khupakna thabada nupa adu makhada khamdun leiba kar amagi mathakta tasinke mathangdi sinda Priya mahakna waja oiriba school aduda school lai changlakpagi lambida Ajayna lumdun leiraga Priya bu makhut paiduna chingchile aduga Ajayna hai kamdori aingonda wa matanglakano nangna hangai kaida leirui ai Chandigarh da aigi marup amagi machanupigi luhongba yawba chalui ai nanga unanaba yam khonarambani phone su adum tawbane adubu noi babana phone adum pairei ado nangna ai ngairamisi karigino karigidamaktono nangna fattaba thabak ama yamna kanna chatharidi madugi maramdo ai khaktana khangani ai khoigi miyamse pothadre kok maunare aduga isu aigi wakalse pothaba phangdre adubu nangbu yengjaba matamda ai khara pothaba phangi adugini nangbu aina mafamsida ngairamise aduga aibu thadoklamlaga inaktagi lapna chatlidi karigi prithvi sida magi nungsibibu thadokpa ngamba kana leigani tangai fadana ai chatkibani asumna yamna pukning nungsina wari sanarba matung sinnasi change tawki aduga CBI officer wasimna hawjik mahaki senior officer amaki manakta lai aduga wari sanari senior officer aduna hai 26 January numita thokiba case adugi maramda nang tarba natra hoi tajare sir makhoi marina CBI officer sadunu red chatharambodo sir adubu sir maram singsi ningthina khangdoknanbagi damak minister duna hawjik fawa case amata submit torokte sir masi hairba matung ground floor da document khara thidun leiriba SI Ranbir da khut thinduna senior officer dun hai ada leiriba nu pas yeng masi SI ni
नुमितुदा रेड चथबा दुदा महाकना मतेंग पांगबनी इन्वेस्टिगेशन असिसु महाकना हुजिक पांगथोकलिबनी येंगुसे सिदा हौखिबा चही अनिमुक्सिदा असिगुंबा केस 13 पांगथोकखिबगी रेकॉर्ड फंगलिसे असिगुंबा केस सिंग असिगे असेंगु मसिंगदो कानामतना खंगदे सासिनबा CBI इनकम टैक्स अदुगा ACB टीम ने रेड चथरंबगी केस सिंगसे अदुगा विक्टिम सिंग अदुनसु ऑफिशियल ओइना रिपोर्ट अमत तोरकते चिंदा खरा ngangnaba sonaba natana anyway asigumba fataba thawak singsi aikhoina thinggadabani masigumba si sum chatharak pataragadi taseng leiriba aikhoige CBI gi mingchat soidana thelakani chedu yenglaga wasimna amuk hairei sir masidi india gi state ayamba loina sureni sir makoina asigumba thawak chatharai side makoina ayamba target toribasi businessmen aduga politician singni aduga victim sing adunasu official oina report amata tawruktribasi black money yawbanani masigi case asi athubu matamda loishingani haibasi aina nangonda thajaba thame funny sir ai hona jage asumna hairaba matung wasimdu ground floor da kumduna SI Ranbir gi manakta sangsili aduga Ranbir da hai Mr. Ranbir makoina nangbu apang bhajana siramene numittu gi thokdoktu karamna thokibano haibado aingonda exact hairo SI Ranbir na wari liba horai sir numittu 26 January ni आई स्टेशन दा ड्यूटी तौदुन लेबिनी सर फोन अमा लाकबदगी फोन दो आइना पाइखतपदा CBI दगिनी कॉल तौरेसे ngasi mafam amada red chathagadabani aduga SI amana luchingba nupi yauna constable mangaga loinena minute 15 gi manungda sabdarjang da thengnasi harki sar adugi matungda sabdarjang da ikoi thengnaraba matungda red adu chathaduna yamlaba paisa singdu puduna chatkibani sar Ranbir Singh kanagumba amana ama hekta hairakpada kanano karino yengdana nangna hekta yawba wasim sar aigi asoiba ma laikre aina mafam sida laglisi ai sar gi mating darkar leire sar sarna ingonda mating pangbirabadi case si aikoina yam tenba matamda loisinba ngamgani sar ai itomtana pangthokpa taragadi matam yamna changani sar adubo ai masigi case asi loisindri phawbadi pothaduna tumina leithoi sar nangna kari pamlibano haibasini aina taba pamlibase wafam si haraga wasimna mahaki junior staff amada hai police station khudingmakta mating pangsilaga makoiga manana chatmino pani sir aduga Ranbir police ta leibe record khudingmak nangna check togadabani maramde nang khaktana makoibu masak khangkiba ukibani fani sir asumna hairaga SI Ranbir amadi CBI officer wasam makoi ani minister adugi yumda lai aduga Ranbir na minister aduda hai sir lai si wasim khan kawi sir CBI falakpadu da minister adu pakhatna hairai kari amukasu sir masidi aseng CBI ni asumna hainaraba matung thokiba thogdok adugi maramda wari sanaki masigi matung ulibasina Kolkata gi Bura Bazar da red ama chathanabagi aje mafum asida amuk lakle haina kiba matung ina Bura Bazar da PK Sharma su lakle mathang makoi gi tim Joginder Ekpal Bura Bazar tamna lakle haujik makoi mari asi punna thengnaraba matung da Bura Bazar gi Agarwal traders hairiba mafam amada red chatnabagi makoi mari khongsan ba hore makoina ahan ba changlakliba mafam si onana changli red chathagadaba Agarwal traders tu oiramdabadagi Agarwal traders thiduna amuk changlei ajena identity card adu putoktuna hai Agarwal traders aikoi income tax department to gi lakpane asumna haiduna che chang suram liba singdu munki mafam khudingda leiba pochai sing sai thoktuna thiba yaba thiri wal pareng adu da theliba lagi sakam sing adugi marumda lotuna thamlamba paisa sing adu su loktoki aduga tongan ba apikpa ka singda koithi thiduna cheng hawai marakta fawa lotuna thamlamba paisa sing thengnaki tongan ba mafam singda thamlamba yamlaba sana amadi paisa sing adu pek toksilaba matung pot sing adu gi list ama semduna sign tawholaba matung mafam du gi security kharada yamlaba sana amadi paisa sing do thangdokhanduna gari da haptuna puraki makoi gi leifam yoroklabada makoi marisu magi tongan na yamna thuna khaidoknake masigi matung da CBI officer wasimda red chatharambagi pau hairake aduga SI Ranbir na PK Sharma gi police ta leramba record ki document singdu wasim da pi aduga hai sir magi maming PK Sharma magi address ti Chandigarh dagin sir aina mabu farga puro haibra sir nang na mabu farbu matung kari to gudawri sir lokap ta thamaga interrogation to gudabni sir nang na lokap ta farga thamaga nongan buga dum thadokini magi mathakta magi maral singdu puthokpa ngamba sakhi oinenaba kanamata leite fare magi phone du tap to aduga makoina sanabu wari singdu khangdokpa tangai fade fani sir aduga somdana aje amadi PK Sharma du makoina income tax ki mi saduna yamlaba sana amadi paisa sing lawrubugi pau che da yaurakpa thengnake pau asi tabada PK Sharma kibana leiba yaramde
Masida Ajena Hai Sharmaji Nang Heg Haiki Badine Achoba Tabak Amatosi Aduba Potara Si Haidana Adu Mafam du Bulayabo Lady Mafam di Kaidano Mumbai Dani Mafam du Buchaubo Joey Tabak Si Pang Tokpada Karadi Kano Kona the Bayaro I coin a section Drabadi Achoba Oabama Nang Bayaribani Adubu Handaki Sidi Achobu Sanpam Amani Adubu timing Sibu Chapchara Drutorisibo Mi Mayam Nasu CBI Sarambagi Income Tax Sarambagi Pau Sitana Rabanina Yagadra Torisibo Sarmaji Masigi Tanjasina Quaidi Chapchabamatam Orbani Pond the Pau Ponderasi Asumna Haiduna Yum the Chanaki Aduga Hosik Priyana School Lakpagi Lambida Priyaga Ajega Tengare Priyana Hanglai Karam Kanda Lakpano Ngarang Lakpani Hosik Puna Chalasi Haira Aidi Pocha Shu Amatapurakri Nasinate Nasichat Kumse Taxi City Karigino Nangi Kardu Kadai Chat Krage Kardu Yonkre Asumna Wari Sanarabamatung Matangi Senda Chandigarda PK Sarmagi Yumda Telephone Actions Tage Phone Yadabagi Complaint Torokpadage Phone Semba Lakpani Hajanduna Police Department Ki Miyoi Ama Laktuna PK Sarmagi Phone Adu Tape Togduna Makoin Sanaba Wari Singdu Tananabagi Phone Aduda Karigumba Ama Hapsin Balakle PK Sarmanadi Complaint Amata Tokibalite Phone Su Yadabalite Hibani Adubo Laklebanu Pasina Phone Si Disturbance Karalere Wari Sabada Kara Sore Haiduna Phone Adu Hangdoktuna Semba Sasine Aduga Karigumba Ama Hapsilamnaga Yare Haiduna Tanami Aduga Matangi Sinda Priya Amadi Aje Paminaduna Wari Sanari Priya na Hangi Nangamu Karam Kanda Chatkani Nasinung Til Chalani Aduga Karam Kanda Amuk Halaktuiba Amukana Halaroi Masida Priyana Karigino Haina Pakana Hangi Maramdi Police Singna Ibo Atuba Matamda Tiba Horaknani Adugini Adu Nangna Pataba Tabak City Taudabadi Sunya Yadabra Handak Chatkadoriba Tabaksina Aroiba Tabak Oigadoribani Adu Nang Aroi Boyna Chaliba Kungsasina Karigumba Kudong Tibatoklavadi Kamdoba Priya Aibuki Hangano Sawal Senimita Pung Marida Yarpota Aikoyani Unasi Mafamduda Nang Lao Aje Hausiktagi Hona Ay Nanga Puna Mafamduda Chatpapami Nang Masingam Noidra Karigino Nangna Asuk Yamna Kian Tadrise Karigumba Nangna Chalibasina Patanung the Toklavadi Kari Oini Priya Aika Story Priya Aina Nangu Yum the Taduk to Natam Gadra Nangna Ibu Itanta Taduk Lamgadabasi Kayam Walige Asumna Haina Duna Priya Tamo Sokna Yum the Chatki Ajesu Yamna Ningam Dana Awawa Kangduna Lehoi Masigi Matung Ngayhak Lerag Aje Yum Taduk Tuna Magi Aroiba Tabak Adugi the Mag Chatki Aje Hosik Mumbai Hotel Si Castle that Tunglere Aduga PK Sarma the Call Tawi Ajena Hai Ticket Pangnabra Pange Juginderge Ekbalka Pau Fonabra Nang Fonare Makoi Nanga Delhi Airport Punna Tangarani Oh Fare Dudi Ado Kari Torge Nangi Konjel se Yam Waba Male Kashutauda Kara Choktaba Dunani Hosik Tinam Choktaba Yadriko Masigi Aroiba Tabaksi Hekroibaga Gyantana Potara Dabane Ekoi Fare Dudi Hayang Airport Tangarasi Good night Asumna phone adu thamki ngasai makai Ajay amadi PK Sarmana wari sanabagi khonjalasi phone tapping tawduna intelligence ki timna taribani PK Sarmada Mumbai gi hotel si Castle ge room number 1453 dage 435276 hariba phone number asina tawraktuna Joginder Ekbal PK Sarmaga makoi mari airport ta hayeng unagani haibagi pawasi CBI officer wasim da paw piraki Masidagi Mumbai de Chatuna, Makoy Tabak Sing adu ticket and Bagidamak, CBI Wasimna, Makoy Ahungi ticket Kakna Bahaki, Adugi Matunda, Ajena Presta, advertisement Ama, Hapa Chadi. Masigi Matunda Husik Delhi Airport Makoy Mari Punna Tangaduna, Taxi Amatongdana Hotel Sik Castle Tamna Laktuna, Makoy Mari, Hotel Adugi Tongan Tongan Barumda, Lainaki. Makoy Hotel Sik Castle Europa Pawda, Ngasaidagi CBI Wasimna, Mumbai CBI team Amatadukuna, Kupna Sena Libani. Aduga CBI officer Wasim Maki junior staff amadi SI Ranbir Makoi Ohumsu Mumbai da Husik Thonglare Aduga CBI Wasim na Hana Mangjong na Tadokiba Miyoi Sing Adudagi Makoi Marigi Pau Hangduna Husik Wari Sanare Mumbai gi CBI team Aduna Wasim da Hai Sir Ajay Hariba Misakasi AK Warden gi Mingda Ngarangdagi Hotel Si Castle da Lerakpani Mang Hotel Aduda register Tobu Matamda Maki address si Trivandrum Haina Lermi Sir Aina Ningtina Kupna Yangshan Jabadamagi address si Lana Hijin Bani Assemble address na tisar Asumna Wari Sanarba Matungda Hosik Ajena Press the Hapamba advertisement ado PK Sarmana Pani
haplamliba advertisement asi atei nate makoina CBI saduna aruibu oina pangthokkodoriba thabak asida yahonnabage miyoi yankai khananabage 1987 chahi asimaki March ki tang 19 da special CBI recruitment interview pangthokani haiba marolni masigi marol asi parba matungda PK Sharma Ajay da hangnai karigino asuk yamba miside tawgodoriba thabaksi yam chawi adunani mi yamdaba yaroi adu aikhoina tawgodoriba mafamsi kadaidano Bhuvandas Singhania Jewels Opera House tani Ajay gi timna interview ama tawgani haiba pausi tabadagi pau pithok pisin tawnabagi damak CBI wasimna mahaki mi 10 dagi 12 fawa interview adu da yahonanabagi damak thaurang tawrami aduga makoisu hotel adu da manak nakna leinanabasu thaurang tawduna wafam kayasu khanare nongan bagi tongan ba pause singda CBI recruitment gi interview tawgani habagi pawasi mafam khuding sinba thungki masidagi tongan ba mafam kaya dagi candidate kaya interview yawnanabagi damak hauzik lakli CBI wasimna mahaki mi singsu interview adu chatnanabagi pautak piraduna chathanki aduga somdasu Ajay gi team adu interview asigi damak thaurang pumba sem sab loireduna lei interview gi sinasi film asigi ahubadasu mayamna matek ama uba phangbi khrabani ngasi asi 1987 chahi asigi March ki tang 19 CBI special recruitment amagi damak ayuk ki pung 10 dagi numidang wairam pung 5 fawada interview pangthoknabagi pungja adu chap chana yoriduna hotel C Castle hariba hotel asigi conference hall 1 da interview asigi damak candidate sing lakpa honari interview asigi ahanba candidate changba horai ahanba changba candidate asi sanction baga leiramliba chair adu da famtharubadagi ajena nangoda kanana famu haike asumna haiduna mapanda tanthoraki candidate sing mathang changlei aduga ajena wahang hangba hoi CBI da join toba pamnisi karigino sir aikoi gi lebak si corruption pik thale sir system khudimak loina molale sir corruption toriba aikoi yengnab singa sina aikoi gi system singa si mapangal loina son thale sir aduna yengnab singa si gi marasi aikoi na maru phangna phuktatuna mangan ba tangai fade sir amoi pa toriba singa si nangna loina mangan ba ngamladra sir masi aikoi punna tomina gada bathabang sir aina kharadi ngamgani sir asumna candidate sing mathang changlaktuna tongan bu paukum pinaraki corruption muthat pa pami sir lebak si gi damakta kari makhara toba pami sir Quran basing si mangan bu pami sir asumna tongan ba haising ba candidate sing asigi marakta CBI gi full form power khangdaba CBI gi full form asi Central Bank of India haina khomlakpa candidate sing su masing khangdana yaurki hauzik interview asi loireduna khalaba candidate sing gi ming lauthokladuna khalawdaba candidate sing adu mafam asidagi chatki khalaba candidate sing adu gi manungda wasimna interview yawnana ba thakiba miyoi sing adu gi manungda miyoi ani khanba yaure haiduna phone tawduna pau hairei masidagi wasim mahaki thijinba si mai paklani khanduna haraurami aduga interview asida khalaba candidate sing aduda hauzik ajena recruitment process ki matangda wa ngangle aigi ming AK Warden nakoi singsi special 26 ni yamne smart oiba intelligent amamam oigadabne adubo aikoi gi recruitment asigi selection process asi hauzik loitri samtena kaklaga formal dress ta hayeng pung 12 de nakoi khudingmak mafam sita report tawgudabane aigi right ta leiriba Mr Roy amadi aigi left ta leiriba Mr Suklana nakoi da hayeng class logane aduga hariba class adu pung ani chatharaga loisingane adugi matungda lunch matungda selection asigi final exam practical yauna pangthokane practical de aikoi gi CBI team ga loinana mafam amada rate ama chatkani chatka doriba rate asida nakoi gi performance tugi matung ina nakoi na thabak khudingmak handle toba ngamgadra ngamloidra haibado aikoi na verify tawgani hayengi rate asi sathaba loirba matungda mafam sida amuk hana report tawgadabani aduga nakoi gi appointment letter sinagani aikoi na thabak khudingmak thamoi sengna changsingadabani CBI haibagi wahan thokte nangi khudong chadaba kya thengnarabasu narai bak punungsiyo haibani nangi narai bak ki damakta hingu aduga narai bak ki damakta su sibang amgadabani asumna hairba matungda candidate sing adu magi yumda hanaki CBI officer wasimna interview yawnana ba thakiba khallaba makhoi ani duna wasimgi manakta laktuna hayeng pung 12 da report tawraga class tawgani aduga lunch matungda red chathagani habagi policy tamki wasimna su section chatuna report tawnana ba hairaki aduga somdana ajena hayeng aroibu oina chatkadori red asi loibaga priyaga airport thengnaduna mafam amada punna chatkhina bagidamak ajena posta priyaga flight ticket thakiba adu priyana fanglame matangi sinda ajegi team adu interview khallaba makoi special 26 adugi identity card semle court ki ayabu matungina Ministry of Home Affairs Government of India gi ayabu loinana red adu sathaba mananaba madugi che adu su
namduna sem saba pumba loiraba matungda makhoi mari magi roomda changnaki ngaihak leraga PK Sharma gi roomda CBI wasing team adu thong thilaki PK Sharma su wakal yam nungaina isai ngangduna thong adu hangdokpada wasimna nongmaina nami aduga hujik room adu da changlaktuna nongmai adu table da thamduna wasimna PK Sharma da wa hangle Mr. Sharma kamdori PK Sharma di kibana thak niktuna lay aikoi CBI dagini asengba CBI ni sasinaba nate Mr. Sharma nang si lut wala olene ha natabro aina nangonda wahang khara hangani aduga nangonda option ani laigani ahanbada aikhoina nangonda hangbada khangde haiduna nangna karimata haidoktrabadi nangonda thokhaningtaba thokdok tholkani awaba soidana tagani aduga ani subu option dana nang aikhoida fajana cooperation piyo adu oirabadi masigi option sina nangonda awaba chaina amata piroi fare adudi aigi ahanba wahangda nakoi sasinaba CBI gi teamna hayeng red chatkadoribasi mafam kadaidano sir Bubanda Singania Jewels tani sir pung kaya dano chatkadoribase pung ahum dani sir oh special 26 makoi sina karino tawgadoribase sir hayengi mafam se khar chawi aduna mi khara hiena changani khanba gini sir aduga hayengi plan sina karino hayeng ayukta aikoina makoida training pigani sir kari training haiba haidi sir makoina kari tawgani kamaina tawgani haibagi thabak singdugi matangda aikoina akupadu khangangadabani sir adugi matungda aikoigi chatnanaba bus adu aikoigi hotel da pung ani makhaida yorakani sir aduga aikoi puna bus tuda chalaga mafamduda red chathagadabani sir aikoina minute kunthagi manungda crore ani mukti lut tawnaba plan tawi sir aje hariba mi sikamdobano magi background si karino sir masi CBI da join tawba pamba misakamani sir CBI exam gi written di mahak pass tawki adubu interview di khalaki de sir thabak khandabadu da mahak thamoi sokna nungai ki de sir oh adudagi asaba CBI gi team ama sembaneba hojik fawbadana koina red kaya di chathakre sir hayeng chatkadori basiga paraga red yankhai mukti sugadoi sir kari na khoi miyoi mari khakna asuk kyamba mafam marang khangdaba thabak singsi pangthokpa Mr. Sharma nang asok apan yaudun leiba pamra natraga makhoi ga loina na thabak se dum chathagi haibra aina hairasini nangi chahi matang duda jail haibasi yamna nungaiba mafam amanate sir aigi angang sing yam pi sir oh nang madu thabak se tawdringi da hana karimata khalogdabra Mr. Sharma ai khoi da hujik matam leite yam thun hairo sir ai hujik kari tawgadabano sir ai khoi ga nang unarambase nang kaukthokro na khoi gi chatkadoriba thabak tu na khoi puna dum chalo ai khoi gi officer ani na khoi gi special 26 team da yauribani nang na wafam sikhangalakano ai na makhoi bu phaba pami hat pa pamde sir na makhoi bu awaba pibi ga doira sir nang na makhoi gi maram da waruno nang na sa khaktagi khalo asum na hairam laga CBI gi team adusu magi room da chatnaki wasim na magi room da changlakpagi lambi da aje ga thengnaki adubo aje gi masakasi mahakna chap chana khangdabanina thoina khanjiludana wasim magi room da changlaki ngaihak leiraga mahak wakhal laki hojik thengnaribedu aje ni haiba khanglakpadagi aje bu tanari aje du hotel aduda asa athak khara chaduna wakhal khanduna famlame wasim su aje gi manakta famjinduna mahaksu thaknanab ama kouduna aje da wari sajile hello aigi ming wasim kawai hello aigi su warden kawai asumna haine aduga wasimna hangi adom di hojik kari honabirige Mr. Warden I see import export tawbani nangdi kari thabak tawrige government job ama tawri haina wasimna hairei asumna hainara bamatungda ajena good night hairam laga hawgutuna chatke masigi tanja sida wasimna mahaksi karamba mino yengthoke khanduna lupa chama wasimna pocket gi lawthok laga laimai da thadai aduga wasimna ajeda hai warden sab adongi paisa tahor male asumna haiduna paisa du khulaga ajeda pe si adongi natro mane aigini thank you asumna hairam laga paisa du lawduna aje chatke masigi matawsida wasim ngaktuna lehoi karamba mino khanduna mathangi nongan bagi sinda hairakhiba matung ena special 26 asi sam koi tena kaktatuna formal dress ka loinana report tawba laki makoi kun taruki identity card adu yenthokle aduga makoi gi training class adu loiraduna hojik lunch ki damak makoi hawgatnarki PK Sharma di wasim laklambadagi mahak wakhal khara nuaitana kina leibaduda ajena kaidorage hangi masida PK Sharma na kaisu tawde
aina handle toba ngamoidori aishu ahal oisile masida ajena masina roibani nungai tho wakhal wagano ngasigi red se aina lit tobani nanga makoi kuntar ko loinana basta chalo aduga aiga loinana Joginder Ekpal aikoi ohum atopa gari madalake asomna hai aduga somdana CBI officer wasimna bubanda singania jewels ta pau tamba lagle wasim khan CBI dagini nangi dukan si danga si pung ahum tabada sasinaba CBI makoi kuntrana lut tawla kane nangi dukan si nataba atopa mafam di laibra lay sir aigi workshop ama lay sir mafam sidagi kayam lape sir mafam sidagi minute kun muki lambi oigani sir pare nangi dukan sida leiriba asengba sana sing asi nangi workshop adu stock tawduna thamnana batawsi aduga asengba sana na taba sing aduna mahut seleg mafam sida thamnana batawsi yamna thuna pungkai amagi manungda ngasi gi oina dukan sida public amata changhan gano aduga aikoi gi officer singna customer sadun dukan sida senaduna legani sir pausi khanglaga kari gi damakta makoibo phadribano sir makoina crime tawrambagi evidence asi phangdana aikoina makoibo chairak piba ngamde adunani asumna haiduna red lakadoriba dukan adugi sana sing adu yamna thuna dukan adugi workshop amada thaidokuna thamki aduga bubanda singania jewel sariba dukan adugi site laiba building ani dage sniper ani ne target tawduna makoi lakpa ngaiduna leiri aduga wasimsu dukan asigi machi amada pause pasinaduna leiri marak sida asomdana hujik ajega airport thengnasi haina kiba matung ina airport thengnana bugidamak priya mayum thadokuna lakpa haukrabani hujik pung ani makai chap chana tare PK Sharmana luchingduna special 26 aduga bus tongduna chatpa hore yamna kopna senaduna makoina lakliba bus asigi number asi MRT 2431 haiduna wasimda pau piki masigi matungda dukan adugi staff singda wasimna hojik makoi gari thorokpa hore section leyo minute kunthagi manungda makoi soidana yorlani kanagumana bathroom da kari da changingba lerbasu yam thuna changhoro aina mapandagi signal pirakani aina signal pirakri phawbadi kanamata mafam sidagi lengano asumna haiduna CCTV camera singadu ningthine on tawduna section na thorang tawduna lei asomda su PK Sharman luchingba special 26 na tongba bus adu chatkraba matungda hojik Ajay Joginder amadi Ekbal su police ka loinana gari thawduna lakpa hore red chathagadoriba mafam adu yaudringai lambi gi mafam amada PK Sharma kumtha horaga special 26 adu bus aduda Singhania Jewels tamna chadanki aduga PK Sharmadi SI Ranbir Singh loinana police ki gari aduda chatki SI Ranbir su red chathaba aduda yaunana bagidama gari manungda police ki uniform hongdokhale aduga gari adu thawduna lakpana Ajay na tonglakliba gari duga punna thengnaduna lambida hujik lakle SI Ranbir si makoiga punna thabak tawminaribanina pau khudingmak phangbadagi bubanda Singhania Jewels da chatre makoigi sana thaidokpam workshop aduda oina red adu changsile security na changdanaba thatle masida Ajayna security adu khupakna thabada istiar aduda onthaduna take masidagi hojik Ajay gi team asi workshop asigi manungda changsilai aduga mahakna identity card utuna CBI gi red lakpani thabak khudimak lepo haiduna workshop aduda thabak suramba sing adu thabak lephale mafam duda leiramba telephone wire khudingmak kakthale aduga mafam aduda sana sing adu yamna kanna thiri asomdana red lakani haiduna buvanda Singhania Jewels ta wasimgi team ngaiduna leiri special 26 adusu bus manungda famduna buvanda Singhania Jewels ki dukan mamangda bus adu khamduna ngairi workshop ta changduna red chathabagi pawasi special 26 aduda khanghalamde aduga red chathariba workshop asidana hojik koithi thibadagi makoina hana pek tawduna thaidokduna thamlamnaba sana singdu thengnaduna leiramba khudingmak adu puraklaga gari da hapsinki aduga hojik makoigi tonganba mafam amada yamlaba sana sing adu puduna lakle aduga potsing adu SI Ranbir da sinaramlaga PK Sharma da yamthuna amuk unasi haramlaga mafam adu thadoktuna Ajay chatke aduga hojik kaktalamba telephone wire sing adu samjinduna workshop adudagi bubanda Singhania Jewels da phone tawruktuna workshop da red chathaduna sana khuding pukre habagi pawasi hairaki pawasi tabada CBI officer wasim angak poiki haukiba SI Ranbir gi thawdoksing mathang mathang ningsinglaki pumnamaksi SI Ranbir na paw pibadagi oigani maksu lut tawbagi thabak asida yaure habasi khanglaki SI Ranbir na makoibu apangbu siramle haiduna sawningba amaga loinana yamna kanna noktuna maki junior officer aduda hangi Solanki aikhoigi team si hojik mafam sida kayano leirise Solanki na hai sir aina thibada sarga aiga tharaga SI Ranbir ga yauraga punna aikhoi kuntare ni sir masida wasimna noktuna hairi Solanki Ranbir police officer nate mahak Ajay gi mini mahak police officer saduna aikhoigi CBI office ta lakpane aikhoina mabu thajarubani
constable nupi Santi su makoi khudingmak sasinabang ngaktani solanki aikhoi gi team da hojik mafam sida leirisi mi kun taruk khaktani aikhoi ni special 26 haibado asumna wari sanarba matung mathangi senda priya airport ta yoruktuna ajebu ngaidun leiri haina ki bapungsing adu yoruktuna thengjelaklabada priya na aje laklaroi khanduna yamna thawai wana leiringaida aje airport ta khanghaudana yoruktuna makoi ani thengnaki ajebu unaba mikupta priya haraubagi piga loinana nungaibagi ngamkhai leiramde asumna makoi ani flight tongduna mafam amada punna chatminaki aduga sinnasi amuk chayol kharagi matungda Delhi da wasimna masabu school chatnabagi thongalda thindorakpagi ulli angangdu school bus adu tonganduna chadhan khraba matungda wasim yumda changlei matangsida postman ama laktuna money order ama tharai haiduna wasimda chithi amaga lupa chamaga pirame chithi adu hangdoktuna pai wasim sab aina personal oina unaduna paisa si khusinaba pambani adubo aigi upai leikidre tanjadu phangkidre adongi humang mamalna wana tansinjaba paisado aigi thabak amatada aina sijinnade adongi aje chithi gi marol asi asumna irame aje na nongma hotel si castle wasim gi lupa chama adu mangondagi tahobani haijenduna lawkiba paisaduni ngasi money order oina wasim da tharakliba paisa asi aje na paisa asi magi mafamda amuk halakpada wasim aje gi wakhalon asi kharadi khangbagum tawi masigi matungda CBI office tagi phone la I haiduna magi nupina wasim da phone adu pi phone adu paibada CBI office tagi aje amadi makogi team adugi maramda paw leire haina hairaki aduga wasimna phone adu thangthakiduna sinasi loisinki aduga mathangi sinda uliba sina Sharjah Cricket Association Stadium hariba stadium asida cricket sanabagi saktamne hariba mafam asida Priya Aje amadi PK Sharma punna cricket sanaba asi nokna harau tayamna yengduna film asisu matang asida asumna loisinki ngasigi explanation asigi apen penagi mod adu ikai khumna jaribasingna comment adumak thambiramu adongi comment adu yengjaraga award apa leibasing adu mathangi explanation amada amuk menkhat pangamna ba hona jarake ngasigi oinadi tabiriba amadi yengbiraba khudingmapu ikai khumna jaraga matang asida tension jari